Hello ma'am, ay channel da ma'am butram no actually ma'am nga sidi butter chicken oina tawjirake nong phadok su makan try tawra thonga chathoksi athong bom ta thonga leira chabdo nungaite restaurant gi mahao restaurant gi feeling do ma'am nga sidi yumda lei hansi chapmana mong da I thongjirake ma'am su try tawra ga chathoksi adu thongbo dringe da ma'am si video mate am yengminase मैम थोंग बहुद्रिंगै द मरक थना मैम आई सी कोन सिंग सिगी हराव बसे सी फंग पसे प्राइस नाक्तने बको फगै से अद सिगी हराव बसे मैम द शेयर तौजरमगे अदो प्राइस से ईयर फर्स्ट वाइफ मथगी एसोसिएशन न मन लेबा खो मैम पुछलगा से मनुपि नाक्तगी अदुदा मरक मरक त मीटिंग तवे खो मैम पुलगा हाइदी काना काना बा मैम अवेयरनेस मैम अदगी स्पेशल खगी अवेयरनेस तौबिबा मीसिंग कौरगा अदुम मरक मरक त अंगांगी ओइगेरा हक्सांगी ओइगेरा रोड सेफ्टी की ओइगेरा मखन मखन दुम काना बे अवेयरनेस तौबिबा अदुगा अइखोई गिसु मोका याम बिबिबा खोई पब्लिक स्पीकिंग तौबगी मयाम मरक त वा ngang खोटपा हाइदी kitang kaino tawba mapanthok na ngang ko khotpa ngam ngai gi haijaba talent uthok khanba haidi leidana dance haibna dance ki sai haibna sai gi aduga any topic aba piraga moina speech haidi women empowerment ki maram do egera adagi nupi ekhoi kamaina self paisa kamaina tangani khotkani haibagi adugumba ka topic khara su pibi aba adugumba da wa ngang ko khotpa do aina ngang urisina comedy da ne aba ko comedy da tawba kanda aise dam haiba haitaba hindi ga dam gender khoi manipuri di gender se dam yadena dam hona khotna raga gender do nupa gi da nupi gi da sum ka ki si am khenai da adu do loina olaga hai khre ba ko adu so ai gi da moina pambu oi khaga ise first tar eba ko comedy gi da ada कौन से सिलोने प्राइस नागतने फर्स्ट तरह पे इतना सी बोतल से फ्लाक्स ने बोरोसिल की ने आई सीजन नबा होरे बॉक्स का लोए ने चालू पीना कहीं सेम तो कतो कन लोए के बॉक्स लाइट मागी सिसना कोई सिदा इसिंग इचाउ थोकी बदो इसिंग इचाउ थोकी बदो दा कोई ना हेल्थ तो भी बगी फंगक पड़े गा नोसे ये हल्ला के हम फंसा बने सिसो सिदा इंगा सी में दा थोंग बाहर तो इन्हें नसी हान बोई ने सीजन ना तो इन्हें सिसना सिगुम्बा अनि ने बको सिसना मयाम खoi ising kaino taw khibda ising chaw khibdo aduda makha da leibda dugi health to bikhiaba aduda ngakpane ba sisina ada sisina best sangini saidi best women hai tare natra best sangini skida phangakpane sisina best sangini se ai adum ayamana function attend tawba dai ha active oibado adugi ne ba moina best sangini se na pire ise ado sisina khangne sidi yamna pambo oi ai gi thong thakpa gi di best tare ado ngasi si da thongak toine han boina ada hai di leidana akoina angang oi ngai da school da sports ke sana da first tara ko prize da phangak pa da harau ba dunya ba ina tawri se da myam da dum ai harau ba se share torak pani da adu thong ba hora si myam ꯑꯗꯨꯗꯤ ꯁꯥꯁꯦ ꯍꯥꯟꯅ ꯐꯖꯅ ꯁꯦꯡꯅ ꯆꯥꯝꯊꯣꯛꯈꯤꯁꯤ ꯃꯎꯟ ꯌꯥꯎꯗꯕ ꯑꯣꯏꯕꯅꯤꯅꯀꯣ ꯑꯗꯨ ꯃꯣꯏꯒꯤ ꯁꯥꯗꯟꯒꯤ ꯃꯀꯨꯞ ꯀꯩꯀꯩꯗꯣ ꯌꯥꯝ ꯄꯛꯁꯜꯂꯦꯕ ꯃꯣꯠꯂꯦꯕ ꯌꯥꯝꯅ ꯃꯎꯟ ꯌꯥꯎꯕꯒꯗꯤ ꯆꯥꯕ ꯐꯪꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯤ ꯃꯄꯨꯝ ꯑꯣꯏꯅ ꯁꯦꯝ ꯈꯣꯠꯂꯒ ꯑꯩꯈꯣꯏꯅ ꯂꯧꯖꯔꯒ ꯆꯥ ꯐꯪꯕ ꯋꯥꯅꯦꯕ ꯁꯨꯃꯥꯏꯅꯒ ꯀꯦꯖꯤꯗ ꯑꯁꯦꯝꯕ ꯂꯧꯔꯗꯤ ꯃꯎꯟ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯗꯤ ꯊꯣꯡꯕꯗ ꯆꯪꯒꯗꯕ ꯃꯆꯜꯁꯤꯡꯁꯦ ꯍꯥꯟꯅ ꯈꯪꯗꯣꯛꯈꯤꯁꯤ ꯌꯦꯟꯁꯦ ꯒ꯭ꯔꯥꯝ 700ꯅꯤ ꯐ꯭ꯔꯦꯁ ꯑꯃꯨꯜ ꯀ꯭ꯔꯤꯝ ꯑꯃ ꯕꯇꯔ ꯀꯥꯖꯨ ꯈꯔ ꯆꯝꯄ꯭ꯔꯥ ꯑꯃ ꯑꯗꯨꯒ ꯏꯂꯥꯏꯆꯤꯒ ꯖꯥꯕꯤꯇ꯭ꯔꯤ ꯃꯆꯦꯠ ꯑꯃꯒ ꯒꯔꯝ ꯃꯁꯥꯂꯥ ꯆꯃꯁ ꯑꯃ ꯌꯥꯏꯉꯪ ꯆꯃꯁ ꯑꯃ ꯑꯗꯒꯤ ꯃꯣꯔꯣꯛ ꯁꯥꯕꯗꯣ ꯑꯗꯨ ꯆꯃꯁ ꯑꯃ ꯂꯧꯔꯦ ꯑꯗꯨꯒ ꯀꯥꯁꯃꯤꯔꯤ ꯂꯥꯜ ꯃꯤꯔꯆ ꯃꯆꯨ ꯐꯖꯅꯉꯥꯏ ꯊꯨꯝ ꯆꯃꯁ ꯑꯃ ꯇꯤꯜꯍꯧꯅ 2 ꯂꯧꯔꯦ ꯑꯗꯨꯒ ꯁꯤꯡ ꯆꯅꯝ ꯈꯔ ꯑꯃꯒ ꯐꯗꯤꯒꯣꯝꯒ ꯑꯗꯨꯒ ꯁꯤꯅ ꯗꯍꯤꯅꯦ ꯍꯥꯏꯗꯤ ꯁꯪꯒꯣꯝ ꯑꯐꯝꯕꯗꯣ ꯑꯗꯨꯗꯤ ꯍꯥꯟꯅ ꯃꯦꯔꯤꯅꯦꯠ ꯇꯧꯗꯣꯏꯅꯤ ꯑꯗꯨ ꯁꯥꯁꯦ ꯃꯦꯔꯤꯅꯦꯠ ꯍꯥꯟꯅ ꯇꯧꯈꯤꯁꯤ ꯃꯦꯔꯤꯅꯦꯠ ꯇꯧꯕꯁꯤꯗ ꯗꯍꯤꯁꯦ ꯑꯩꯅ ꯍꯥꯞꯄꯤꯁꯦ ꯆꯃꯁ ꯑꯆꯧꯕꯗꯣ ꯑꯗꯨꯗꯣ ꯁ꯭ꯄꯨꯟ 3ꯃꯨꯛꯅꯤ 700 ꯒ꯭ꯔꯥꯝꯒꯤ ꯆꯤꯀꯟꯁꯤꯗ ꯁ꯭ꯄꯨꯟ ꯑꯆꯧꯕꯗꯣ ꯑꯗꯨ ꯗꯍꯤ 3 ꯍꯥꯞꯄꯤꯗꯣꯏꯅꯤ ꯑꯗꯨꯒ ꯊꯨꯝ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯄꯥꯝꯖꯕꯤ ꯆꯥꯡ ꯆꯤꯀꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯨꯝ ꯍꯥꯞꯄꯤꯔꯅꯤ ꯑꯗꯨꯒ ꯁꯤꯡ ꯆꯅꯝ ꯄꯦꯁꯁꯦ ꯆꯃꯁ 2 ꯍꯥꯞꯄꯤꯔꯦ ꯍꯧꯖꯤꯛꯀꯤ ꯃꯍꯤꯗꯨꯅ ꯀꯩꯅꯣꯅꯦ ꯆꯝꯄ꯭ꯔꯥꯒꯤ ꯃꯍꯤꯅꯦ ꯆꯝꯄ꯭ꯔꯥ ꯑꯃꯒꯤ ꯃꯍꯤꯅꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯀꯥꯁꯃꯤꯔꯤ ꯂꯥꯜ ꯃꯤꯔꯆ ꯃꯣꯔꯣꯛꯇꯣ ꯑꯗꯨꯗꯨꯅꯦ ꯃꯆꯨ ꯐꯖꯅꯕꯅꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯃꯆꯨ ꯍꯦꯟꯅ ꯐꯖꯕ ꯄꯥꯝꯕꯤꯅꯤꯡꯉꯒꯅ ꯑꯩꯈꯣꯏꯒꯤ ꯐꯨꯗ ꯀꯂꯔ ꯂꯥꯛꯄꯗꯣ ꯑꯗꯨ ꯍꯥꯞꯄꯤꯔꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯌꯨꯝꯗ ꯊꯣꯡꯕꯅꯤꯅ ꯐꯨꯗ ꯀꯂꯔ ꯀꯩꯀꯩꯗꯣ ꯁꯤꯖꯤꯟꯅꯗ꯭ꯔꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯥ ꯈꯔ ꯍꯦꯜꯗꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯊꯣꯡꯉ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯦꯔꯤꯅꯦꯠ ꯇꯧꯕ ꯀꯥꯟꯗ ꯆꯤꯀꯟꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯈꯔ
ꯂꯦꯡꯈꯥꯏꯕ ꯅꯠꯇ꯭ꯔꯒ ꯁꯨꯃꯥꯏꯅ ꯐꯣꯛꯀ ꯊꯤꯟꯕ ꯇꯧꯔꯗꯤ ꯃꯅꯨꯡꯗ ꯃꯥꯒꯤ ꯊꯨꯝ ꯃꯣꯔꯣꯛꯀꯤ ꯃꯍꯥꯎꯗꯣ ꯆꯪꯉꯒ ꯍꯦꯟꯅ ꯍꯥꯎꯕ ꯍꯦꯜꯂꯦꯕꯀꯣ ꯑꯗꯨꯗꯨꯅ ꯃꯦꯔꯤꯅꯦꯠ ꯇꯧꯕꯁꯨ ꯃꯦꯔꯤꯅꯦꯠ ꯇꯧꯕꯗꯨꯁꯨ ꯄꯨꯡ ꯑꯗꯨꯛ ꯍꯥꯏꯕ ꯃꯇꯝ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯀꯩꯀꯩ ꯁꯦꯝꯃꯤꯉꯩꯗ ꯉꯥꯏꯍꯥꯛꯇꯪ ꯇꯣꯠꯁꯟꯕꯤꯔꯒ ꯊꯝꯕꯤꯕ ꯋꯥꯅꯤ ꯇꯤꯜꯍꯧ ꯆꯅꯝ ꯉꯥꯛ ꯁꯦꯝꯃꯤꯉꯩ ꯃꯇꯝꯗꯣ ꯑꯗꯣ ꯇꯣꯠꯁꯟꯕꯤꯔꯒ ꯊꯝꯕꯤꯕ ꯋꯥꯅꯤ ꯑꯗꯣ ꯇꯤꯜꯍꯧꯁꯤꯁꯨ ꯂꯧꯔꯦ ꯑꯗꯨꯒ ꯉꯁꯥꯏ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯁꯦ ꯑꯩꯅ ꯎꯠꯂꯝꯗ꯭ꯔꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯁꯤꯁꯨ ꯃꯔꯨ ꯑꯣꯏꯅ ꯍꯥꯞꯇꯣꯏꯅꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯈꯔ ꯌꯥꯝꯅ ꯑꯗꯨꯝ ꯍꯥꯞꯇꯣꯏꯅꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ 3 ꯂꯧꯔꯦ ꯑꯗꯣ ꯊꯣꯡꯕ ꯍꯧꯔꯁꯤ ꯊꯣꯡꯕꯁꯤ ꯍꯥꯟꯅ ꯒ꯭ꯔꯦꯚꯤꯒꯤ ꯍꯥꯟꯅ ꯁꯦꯝꯗꯣꯏꯅꯦꯕ ꯃꯁꯥꯂꯥ ꯁꯦꯝꯗꯣꯏꯅꯦꯕ ꯃꯍꯤ ꯍꯥꯞꯄꯁꯦ ꯆꯤꯛꯀꯟꯒ ꯃꯍꯤꯒꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯁꯦꯝꯕꯤꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯤꯛꯁ ꯇꯧꯗꯣꯏꯅꯦꯕ ꯑꯗꯣ ꯑꯩꯅ ꯂꯧꯈ꯭ꯔꯤꯕ ꯊꯥꯎꯁꯦ ꯔꯤꯐꯥꯏꯟꯅꯦ ꯔꯤꯐꯥꯏꯟ ꯊꯥꯎꯗꯨꯗ ꯕꯇꯔ ꯈꯔ ꯍꯥꯞꯄꯦ ꯕꯇꯔ ꯆꯤꯛꯀꯟ ꯑꯣꯏꯔꯕꯅꯤꯅ ꯕꯇꯔꯁꯦ ꯈꯔ ꯑꯗꯨꯝ ꯌꯥꯝꯅ ꯍꯥꯞꯄꯤꯔꯁꯤ ꯍꯥꯎꯅꯕ ꯑꯗꯣ ꯕꯇꯔꯁꯦ ꯁꯧꯗꯣꯛꯑꯕ ꯃꯇꯨꯡꯗ ꯇꯤꯜꯍꯧꯁꯤꯁꯨ ꯍꯥꯞꯄꯤꯔꯁꯤ ꯇꯤꯜꯍꯧꯁꯦ ꯍꯥꯞꯄ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯦꯂꯥꯏꯆꯤ ꯑꯗꯨꯒ ꯖꯥꯕꯤꯇ꯭ꯔꯤ ꯍꯥꯞꯄꯤꯁꯦ ꯁꯤꯁꯤꯅ ꯍꯦꯟꯅ ꯃꯍꯥꯎ ꯐ꯭ꯂꯦꯚꯔ ꯍꯦꯟꯒꯠꯂꯦ ꯑꯗꯨꯒ ꯁꯤꯁꯦ ꯁꯤꯡ ꯆꯅꯝ ꯈꯤꯇꯪ ꯆꯃꯆ ꯑꯃꯒ ꯈꯔ ꯑꯃ ꯍꯥꯞꯄꯦ ꯃꯃꯥꯡ ꯃꯦꯔꯤꯅꯦꯠ ꯇꯧꯕꯗꯁꯨ ꯍꯥꯞꯈ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯈꯔ ꯌꯦꯡꯅ ꯍꯥꯞꯄꯁꯤ ꯑꯗꯨꯒ ꯀꯥꯖꯨ ꯈꯔ ꯂꯧꯔꯦ ꯀꯥꯖꯨꯁꯦ 10 ꯂꯧꯔꯦ ꯊꯨꯝꯁꯨ ꯍꯥꯞꯈ꯭ꯔꯁꯤ ꯊꯨꯝꯁꯨ ꯃꯃꯥꯡꯗ ꯃꯦꯔꯤꯅꯦꯠ ꯇꯧꯈꯤꯕꯗ ꯍꯥꯞꯈ꯭ꯔꯕꯅꯦ ꯈꯔ ꯌꯦꯡꯅ ꯍꯥꯞꯄꯤꯒꯗꯕꯅꯦ ꯑꯗꯨꯒ ꯇꯃꯥꯇꯔ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯁꯤꯁꯨ ꯍꯥꯞꯆꯤꯟꯈ꯭ꯔꯁꯤ ꯑꯗꯨꯒ ꯐꯗꯤꯒꯣꯝ ꯃꯆꯩ ꯑꯀꯟꯕꯁꯤꯡꯗꯣ ꯑꯗꯨꯝ ꯑꯩ ꯃꯁꯥꯂꯥ ꯉꯧꯕꯗ ꯍꯥꯞꯄꯦ ꯑꯌꯥꯝꯕ ꯃꯇꯝ ꯑꯦꯅꯤ ꯊꯣꯡꯕꯗ ꯑꯗꯨꯁꯨ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯌꯥꯏꯉꯪꯁꯨ ꯍꯥꯞꯈ꯭ꯔꯦ ꯑꯗꯨꯒ ꯃꯣꯔꯣꯛ ꯑꯁꯥꯕꯗꯣ ꯑꯗꯨꯁꯨ ꯍꯥꯞꯈ꯭ꯔꯦ ꯃꯣꯔꯣꯛꯇꯤ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯍꯥꯞꯄꯤꯁꯤ ꯑꯩꯗꯤ ꯃꯣꯔꯣꯛ ꯀꯥ ꯍꯦꯟꯅ ꯑꯉꯥꯡ ꯆꯥꯗꯕꯅꯤꯅ ꯑꯩꯁꯨ ꯏꯁꯥꯅꯁꯨ ꯑꯗꯨꯝ ꯆꯥꯖꯗꯦ ꯑꯗꯨꯅ ꯃꯣꯔꯣꯛꯇꯤ ꯑꯩ ꯌꯥꯝ ꯍꯥꯞꯆꯗꯦ ꯑꯦꯅꯤ ꯌꯦꯟꯁꯥꯡ ꯊꯣꯡꯕꯗ ꯑꯗꯨꯒ ꯁꯤꯁꯤꯡꯁꯦ ꯐꯖꯅ ꯃꯥꯒꯤ ꯃꯩꯗꯣ ꯀꯟꯅ ꯂꯩꯈꯠꯂꯒ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯁꯧꯍꯟꯗꯣꯏꯅꯤ ꯃꯉꯣꯟꯗ ꯌꯥꯎꯕ ꯏꯁꯤꯡ ꯀꯩꯀꯩꯗꯣ ꯂꯣꯏꯅ ꯀꯪꯗ꯭ꯔꯤꯐꯥꯎ ꯑꯗꯨꯒ ꯀꯥꯖꯨ ꯕꯗꯥꯝꯗꯤ ꯌꯥꯎꯗꯦꯀꯣ ꯀꯥꯖꯨꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯍꯥꯞꯄꯤꯕ ꯃꯁꯥꯂꯥꯁꯤꯡꯁꯦ ꯈꯤꯇꯪ ꯃꯨꯜꯂꯛꯄ ꯁꯣꯐ ꯑꯣꯏꯔꯛꯄꯗꯣ ꯑꯗꯨꯀꯥꯟꯗ ꯑꯃꯨꯛ ꯃꯩ ꯂꯩꯊꯔꯒ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯃꯥꯏ ꯃꯍꯤꯁꯤꯡꯁꯦ ꯂꯣꯏꯅ ꯀꯪꯍꯟꯗꯣꯏꯅꯦꯕ ꯑꯗꯣ ꯌꯥꯔꯦ ꯍꯥꯏ ꯀꯥꯟꯗ ꯃꯨꯜꯂꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯣꯟꯊꯕꯤꯔꯅꯤ ꯊꯥꯡꯗꯕꯤꯔꯅꯤ ꯑꯩꯒꯤꯁꯦ ꯌꯥꯔꯛꯑꯦ ꯃꯍꯤ ꯑꯃꯈꯛ ꯂꯣꯏ ꯀꯪꯁꯟꯈ꯭ꯔꯦ ꯌꯦꯡꯕꯤꯌꯣ ꯌꯥꯔꯅꯤ ꯁꯤꯒꯤꯁꯤꯗ ꯁꯣꯟꯊꯔꯁꯤ ꯁꯣꯟꯊꯔꯒ ꯑꯃꯨꯛ ꯁꯤꯁꯤꯡꯁꯦ ꯑꯩꯅ ꯁꯦꯝꯃꯤꯕ ꯃꯁꯥꯂꯥꯁꯤꯡꯁꯦ ꯁꯤꯁꯦ ꯐꯖꯅ ꯏꯪꯍꯜꯂꯕ ꯃꯇꯨꯡꯗ ꯒ꯭ꯔꯥꯏꯟꯗꯔꯗ ꯍꯥꯞꯆꯤꯜꯂꯒ ꯀꯨꯞꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯉꯝꯃꯤꯈꯩ ꯇꯧꯍꯟꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯃꯥꯒꯤ ꯒ꯭ꯔꯦꯚꯤꯗꯣ ꯕꯇꯔ ꯆꯤꯛꯀꯟꯒꯤ ꯒ꯭ꯔꯦꯚꯤꯁꯦ ꯌꯥꯝ ꯅꯪꯅ ꯁꯦꯝꯗꯣꯏꯅꯦꯕ ꯑꯗꯨꯅ ꯒ꯭ꯔꯥꯏꯟꯗꯔꯗ ꯉꯝꯃꯤꯈꯩ ꯇꯣꯏꯅ ꯇꯛꯄꯤꯗꯣꯏꯅꯤ ꯑꯗꯣ ꯁꯤꯁꯤ ꯇꯛꯈ꯭ꯔꯁꯤ ꯏꯪꯍꯜꯂ ꯃꯇꯨꯡꯗ ꯇꯛꯀꯗꯣꯏꯅꯤ ꯑꯗꯨꯗ ꯃꯊꯪ ꯅꯦꯛꯁ ꯄ꯭ꯔꯣꯁꯦꯁꯁꯤꯅ ꯊꯥꯎ ꯈꯔ ꯂꯧꯔꯅꯤ ꯊꯥꯎ ꯈꯔ ꯂꯧꯔꯒ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯃꯦꯔꯤꯅꯦꯠ ꯇꯧꯈꯤꯕ ꯆꯤꯛꯀꯟꯗꯣ ꯑꯗꯨꯗꯣ ꯑꯃꯨꯛ ꯍꯥꯏꯗꯤ ꯈꯤꯇꯪ ꯊꯥꯎ ꯍꯥꯞꯄꯤꯁꯦ ꯀꯩꯅꯣ ꯅꯞꯁꯟꯗꯅꯕꯅꯦꯕ ꯑꯗꯨꯝ ꯐ꯭ꯔꯥꯏ ꯇꯥꯏꯞ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯔꯅꯤ ꯍꯥꯏꯗꯤ ꯍꯥꯐ ꯐ꯭ꯔꯥꯏ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯊꯥꯎꯗꯤ ꯌꯥꯝ ꯍꯩꯇꯕꯤꯗ ꯑꯗꯨꯝ ꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯃꯦꯔꯤꯅꯦꯠ ꯇꯧꯕꯒꯤ ꯃꯍꯤꯁꯦ ꯁꯤꯁꯤꯅ ꯍꯣꯔꯦꯟ ꯑꯃꯨꯛ ꯃꯍꯤꯗ ꯍꯥꯞꯆꯟ ꯌꯥꯏꯀꯣ ꯃꯥꯡꯍꯟꯗꯕꯤꯗ ꯑꯗꯨꯝ ꯁꯥꯏꯠ ꯑꯝꯗ ꯊꯝꯈ꯭ꯔꯁꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯁꯤꯒꯤ ꯆꯤꯛꯀꯟꯁꯦ ꯐꯖꯅ 70% ꯃꯨꯛ ꯑꯩꯈꯣꯏꯅ ꯁꯤꯗ ꯑꯗꯨꯝ ꯊꯣꯡꯈ꯭ꯔꯗꯣꯏꯅꯦꯕ ꯉꯧꯈ꯭ꯔꯗꯣꯏꯅꯤ ꯃꯅꯤꯡ ꯃꯃꯥꯡ ꯑꯣꯟꯊꯣꯛꯑꯒꯀꯣ ꯃꯥꯒꯤ ꯊꯣꯛꯂꯛꯏꯕ ꯃꯍꯤꯁꯤꯡꯁꯦ ꯀꯪꯗ꯭ꯔꯤꯐꯥꯎ ꯉꯧꯕꯤꯗꯣꯏꯅꯤ ꯒ꯭ꯌꯥꯁꯀꯤ ꯐ꯭ꯂꯦꯝ ꯍꯥꯏꯗ ꯊꯝꯕꯤꯗꯣꯏꯅꯦ ꯃꯥꯒꯤ ꯏꯁꯤꯡꯁꯦ ꯀꯪꯗ꯭ꯔꯤꯐꯥꯎ ꯑꯗꯨꯒ ꯉꯥꯛ ꯂꯩꯇ ꯆꯤꯛꯀꯟꯁꯦ ꯄꯛꯁꯟꯗꯅꯕ ꯃꯅꯤꯡ ꯃꯃꯥꯡ ꯑꯣꯟꯊꯣꯛꯄꯤꯔꯒ ꯉꯧꯕꯤꯗꯣꯏꯅꯤ ꯆꯤꯛꯀꯟꯁꯦ ꯍꯥꯏꯗꯤ ꯀꯩꯅꯣꯁꯤꯗ ꯅꯞꯁꯟꯗꯅꯕ ꯅꯞꯁꯟꯈ꯭ꯔꯗꯤ ꯑꯃꯨꯛ ꯆꯤꯛꯀꯟ ꯃꯁꯛꯇꯣ ꯐꯖꯔꯣꯏꯗꯅ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯁꯤꯁꯦ ꯐꯖꯅ ꯃꯩ ꯂꯩꯈꯠꯄꯤꯔꯒ ꯑꯩꯈꯣই ꯉꯥꯛ ꯉꯧꯕꯤꯔꯁꯤ ꯑꯗꯨꯒ ꯃꯩ ꯏꯁꯤꯡꯁꯦ ꯀꯪꯈ꯭ꯔꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯩꯁꯦ ꯂꯩꯊꯕꯤꯔꯅꯤ ꯑꯗꯨꯒ ꯐꯖꯅ ꯃꯈꯨꯝ ꯍꯥꯡꯗꯣꯛꯄꯤꯔꯒ ꯃꯍꯤꯁꯦ ꯀꯪꯗ꯭ꯔꯤꯐꯥꯎ ꯉꯧꯔꯅꯤ ꯑꯗꯨꯒ ꯀꯪꯉꯀꯥꯟꯗ ꯁꯣꯟꯊꯗꯣꯏꯅꯦꯕ ꯑꯗꯣ ꯀꯪꯕꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯩꯒꯤꯗ ꯚꯤꯗꯤꯑꯣ ꯅꯝꯃꯤꯅ ꯂꯩꯔꯒꯀꯣ ꯚꯤꯗꯤꯑꯣ ꯄ꯭ꯂꯦ ꯇꯧꯔꯝꯗ꯭ꯔꯕ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃ ꯌꯥꯎꯔꯝꯗ꯭ꯔꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯨ ꯑꯗꯨꯒ ꯁꯤꯁꯦ ꯑꯩꯅ ꯂꯧꯊꯣꯛꯑꯒ ꯁꯤꯗ ꯒ꯭ꯔꯤꯜ ꯇꯧꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯃꯣꯀꯤ ꯐ꯭ꯂꯦꯚꯔ ꯄꯤꯕ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯔꯦꯁꯇꯨꯔꯦꯟꯠꯒꯨꯝꯕ ꯑꯗꯩ ꯁ꯭ꯇ꯭ꯔꯤꯠ ꯐꯨꯗ ꯆꯠꯄ ꯀꯥꯟꯗ ꯃꯅꯝ ꯅꯨꯡꯁꯤꯕ ꯆꯥꯅꯤꯡꯕ ꯑꯃ ꯅꯝꯃꯤꯗꯅ ꯑꯗꯨꯗ ꯁꯤꯒꯤ ꯁ꯭ꯃꯣꯛ ꯐ꯭ꯂꯦꯚꯔꯁꯤ ꯄꯤꯕꯩꯅꯦꯕ ꯁ꯭ꯃꯣꯛꯁꯦ ꯑꯗꯣ ꯁꯤꯁꯤꯒꯤ ꯃꯍꯨꯠꯇ ꯑꯗꯨꯝ ꯉꯁꯥꯏ ꯃꯍꯤ ꯀꯪꯁꯜꯂꯛꯄꯩ ꯇꯥꯏꯃꯤꯡꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯥꯟꯗꯣ ꯇꯦꯡꯀꯣꯠ ꯑꯃꯗ ꯍꯥꯞꯄꯒ ꯘꯤ ꯈꯤꯇꯪ ꯍꯩꯖꯤꯟꯕ ꯅꯠꯇ꯭ꯔꯒ ꯕꯇꯔ ꯍꯩꯖꯤꯟꯕꯀꯣ ꯃꯩꯇꯥꯟ ꯑꯆꯥꯛꯄꯗꯨꯗ ꯑꯗꯨꯒ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂ ꯊꯝꯕ ꯃꯩꯈꯨꯗꯨ ꯂꯣꯏꯅ ꯃꯅꯨꯡꯗ ꯆꯪꯍꯟꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯨ ꯌꯥꯏ ꯑꯗꯨꯒ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯁꯨ ꯌꯥꯏ ꯑꯩ ꯃꯩꯇꯥꯟ ꯂꯩꯇꯕꯒꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯦꯀꯣ ꯑꯗꯨꯒ ꯁꯤꯁꯤꯡꯁꯦ ꯐꯖꯅ ꯒ꯭ꯔꯤꯜ ꯇꯧꯊꯣꯛꯄꯤꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯥꯒꯤ ꯒ꯭ꯔꯦꯚꯤ ꯇꯣꯉꯥꯟꯅ ꯁꯦꯝꯈꯤꯅꯤ ꯑꯃꯨꯛ ꯑꯗꯨꯗ ꯄꯨꯂꯞ ꯍꯥꯞꯆꯟꯗꯣꯏꯅꯦ ꯆꯤꯛꯀꯟꯁꯤꯡꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯌꯥꯔꯦ ꯒ꯭ꯔꯤꯜ ꯇꯧꯕ ꯂꯣꯏꯔꯦ ꯃꯊꯪ ꯑꯃꯨꯛ ꯆꯤꯛꯀꯟꯁꯤꯒꯤ ꯒ꯭ꯔꯦꯚꯤ ꯁꯦꯝꯃꯁꯦ ꯒ꯭ꯔꯦꯚꯤꯁꯤꯗ ꯊꯥꯎ ꯈꯤꯇꯪ ꯍꯥꯞꯄꯅꯤ ꯕꯇꯔ ꯍꯥꯞꯄꯁꯨ ꯌꯥꯏꯀꯣ ꯑꯩ ꯕꯇꯔ ꯍꯥꯞꯄꯔꯣꯏꯒꯦ ꯁꯤꯒꯤ ꯊꯥꯎꯁꯤꯗ ꯑꯗꯨꯝ ꯕꯇꯔ ꯍꯥꯞꯄꯁꯨ ꯌꯥꯏ ꯉꯁꯥꯏꯒꯤ ꯊꯥꯎꯗꯨꯗꯁꯨ ꯑꯩ ꯕꯇꯔ ꯍꯥꯞꯈ꯭ꯔꯦ ꯑꯅꯤꯃꯛꯇ ꯕꯇꯔ ꯍꯥꯞꯄ ꯌꯥꯏ ꯑꯗꯨꯕꯨ ꯌꯥꯝꯅ ꯕꯇꯔ ꯍꯥꯞꯆꯟꯕꯗꯨꯁꯨ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯦ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯕꯇꯔ ꯍꯥꯞꯆꯔꯔꯣꯏꯒꯦ ꯁꯤꯗꯗꯤ ꯑꯗꯣ ꯃꯌꯥꯝ ꯕꯇꯔ ꯍꯦꯟꯅ ꯄꯥꯝꯕꯤꯕꯁꯤꯡꯗꯤ ꯍꯧꯖꯤꯛꯀꯤ ꯊꯥꯎ ꯍꯩꯔꯤꯗꯣ ꯑꯗꯨꯗ ꯑꯃꯨꯛ ꯕꯇꯔ ꯍꯥꯞꯄꯤꯔꯁꯨ ꯌꯥꯏ ꯁꯤꯒꯤ ꯃꯁꯥꯂꯥ ꯄꯦꯁꯁꯤꯅ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯁꯦꯝꯈꯤꯕꯗꯨꯅꯦ ꯑꯗꯨꯗꯣ ꯐꯖꯅ ꯁ꯭ꯃꯨꯠ ꯑꯣꯏꯅ ꯉꯝꯃꯤꯈꯩ ꯇꯣꯏꯍꯟꯕ
ꯀꯣ ꯑꯗꯨꯒ ꯁ꯭ꯃꯨꯠ ꯑꯣꯏꯅ ꯁꯦꯝꯕꯤꯔꯒ ꯁꯤꯗ ꯍꯥꯞꯄꯤꯔꯅꯤ ꯉꯧꯔꯅꯤ ꯉꯧꯔꯕ ꯃꯇꯨꯡꯗ ꯁꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯃꯦꯔꯤꯅꯦꯠ ꯇꯧꯈꯤꯕꯗꯨꯅꯦ ꯁꯤꯁꯨ ꯍꯥꯞꯆꯤꯜꯍꯧꯔꯁꯤ ꯑꯗ ꯁꯤꯁꯦ ꯃꯤꯅꯠ 4-5ꯃꯨꯛ ꯀꯣ ꯃꯍꯤꯁꯦ ꯐꯖꯅ ꯂꯣꯟꯕꯤꯔꯅꯤ ꯏꯁꯤꯡ ꯍꯩꯖꯤꯜꯂꯒ ꯏꯁꯤꯡꯗꯤ ꯌꯥꯝ ꯍꯩꯕꯤꯔꯣꯏ ꯁꯤ ꯅꯪꯅ ꯆꯥꯗꯣꯏꯅꯦꯕ ꯁꯤꯗꯤ ꯅꯪ ꯂꯥꯎꯅꯀꯣ ꯑꯗꯨꯅ ꯏꯁꯤꯡ ꯀꯩꯀꯩ ꯄꯥꯇ꯭ꯔ ꯒ꯭ꯔꯥꯏꯟꯗꯔꯒꯤ ꯀꯩꯀꯩ ꯄꯥꯇ꯭ꯔꯗꯣ ꯇꯦꯡꯁꯟꯕꯤꯔꯒ ꯈꯤꯇꯪ ꯑꯗꯨ ꯈꯛꯇꯪ ꯍꯥꯞꯁꯦ ꯑꯗꯣ ꯃꯤꯅꯠ 3ꯃꯨꯛ ꯁꯧꯍꯟꯕꯤꯔ ꯃꯇꯨꯡꯗꯅꯦ ꯑꯩꯅ ꯁꯤ ꯆꯤꯛꯀꯟ ꯍꯥꯞꯄꯤꯁꯦ ꯆꯤꯛꯀꯟꯁꯤꯁꯨ ꯑꯃꯨꯛ ꯂꯣ ꯐ꯭ꯂꯦꯝꯗ ꯊꯝꯃꯒ ꯃꯤꯅꯠ 6-7ꯃꯨꯛ ꯁꯧꯍꯟꯕꯤꯔꯁꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯕꯇꯔ ꯆꯤꯀꯟ ꯔꯦꯁꯤꯄꯤꯁꯤꯁꯨ ꯑꯌꯥꯝꯕ ꯂꯣꯏ ꯊꯣꯡꯕ ꯂꯣꯏꯁꯤꯜꯂꯛꯑꯦꯀꯣ ꯑꯗꯨꯒ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯦꯁꯤꯄꯤꯁꯦ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯑꯃꯨꯛꯇꯪ ꯇ꯭ꯔꯥꯏ ꯇꯧꯔ ꯌꯦꯡꯕꯤꯌꯣ ꯑꯗꯨꯒ ꯑꯩꯒꯤ ꯀꯃꯦꯟꯗ ꯍꯥꯎꯋꯤ ꯍꯥꯎꯇꯦ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯔꯦꯁꯤꯄꯤꯁꯦ ꯑꯦꯅꯤ ꯆꯥꯛ ꯑꯗꯒꯤ ꯇꯟꯒ ꯍꯦꯟꯅ ꯌꯥꯝ ꯊꯤꯅ ꯆꯥꯅꯔꯦ ꯇꯟꯒ ꯑꯗꯒꯤ ꯅꯥꯟ ꯍꯥꯏꯅ ꯇꯟ ꯃꯈꯜ ꯑꯃ ꯂꯩꯕꯗꯣ ꯑꯗꯨ ꯅꯥꯟꯒ ꯆꯥꯔꯗꯤ ꯑꯣ ꯍꯣ ꯈꯨꯍꯥꯎꯗꯗꯤ ꯂꯣꯏꯔꯦ ꯑꯗꯨ ꯑꯃꯨꯛꯇꯪ ꯇ꯭ꯔꯥꯏ ꯇꯧꯔ ꯌꯦꯡꯕꯤꯌꯣ ꯌꯨꯝꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯗꯁꯨ ꯌꯥꯝ ꯄꯥꯝꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯞꯄꯤꯁꯤꯡꯁꯤꯅ ꯀꯩꯅꯣꯅꯦ ꯃꯤꯊꯤ ꯃꯅꯥ ꯑꯀꯪꯕꯗꯣ ꯈꯤꯇꯪ ꯇꯋꯥꯗ ꯁꯥꯍꯜꯂꯒ ꯈꯨꯠꯅ ꯅꯩꯈꯥꯏꯔꯒ ꯍꯥꯞꯄꯅꯦ ꯑꯗꯨꯒ ꯄꯥꯎꯗꯔꯗꯨꯅ ꯒꯔꯝ ꯃꯁꯥꯂꯥꯅꯦ ꯃꯤꯊꯤꯁꯦ ꯑꯗꯨꯝ ꯑꯀꯪꯕꯗꯣ ꯑꯗꯨ ꯍꯥꯞꯈ꯭ꯔꯁꯨ ꯌꯥꯏ ꯑꯗꯨꯒ ꯉꯥꯛꯇꯪ ꯇꯋꯥꯗ ꯁꯥꯒꯠꯍꯜꯂꯒꯅ ꯃꯥꯒꯤ ꯃꯅꯝ ꯅꯨꯡꯁꯤꯕ ꯃꯍꯥꯎ ꯑꯃ ꯍꯦꯟꯒꯠꯍꯜꯂꯦꯕꯀꯣ ꯑꯗꯨꯒꯤ ꯑꯩꯅ ꯇꯋꯥꯗ ꯈꯤꯇꯪ ꯁꯥꯒꯠꯍꯜꯂꯒ ꯍꯥꯞꯈꯤꯕꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯥꯞꯇꯣꯏꯁꯤꯅ ꯃꯌꯥꯝ ꯐ꯭ꯔꯦꯁ ꯑꯃꯨꯜ ꯀ꯭ꯔꯤꯝꯅꯦ ꯐ꯭ꯔꯦꯁ ꯑꯃꯨꯜ ꯀ꯭ꯔꯤꯝꯁꯦ ꯃꯌꯥꯝ ꯑꯣꯞꯁꯅꯦꯜꯅꯦ ꯃꯌꯥꯝꯅ ꯍꯥꯞꯄꯤꯔꯁꯨ ꯌꯥꯏ ꯍꯥꯞꯄꯤꯗ꯭ꯔꯁꯨ ꯌꯥꯏ ꯍꯥꯞꯄꯒꯅ ꯑꯗꯨꯝ ꯃꯍꯥꯎ ꯈꯤꯇꯪꯗꯤ ꯍꯦꯜꯂꯦ ꯑꯗꯨꯒ ꯁꯤꯃꯛ ꯂꯩꯇ꯭ꯔꯁꯨ ꯃꯌꯥꯝꯒꯤ ꯌꯨꯝꯗ ꯂꯩꯕ ꯁꯪꯒꯣꯝꯗꯣ ꯁꯪꯒꯣꯝ ꯁꯧꯍꯜꯂ ꯃꯇꯨꯡꯗ ꯁꯪꯒꯣꯝ ꯂꯣꯜꯂ ꯃꯇꯨꯡꯗ ꯃꯊꯛꯇ ꯃꯄꯥꯟ ꯀꯥꯈꯠꯂꯛꯄꯗꯣ ꯑꯗꯨꯗꯣ ꯈꯤꯇꯪ ꯂꯧꯊꯣꯛꯄꯤꯔꯒ ꯃꯄꯥꯟꯗꯣ ꯆꯃꯁꯅ ꯑꯣꯠꯈꯥꯏꯕꯤꯔꯒ ꯃꯊꯛꯇ ꯑꯗꯨꯝ ꯆꯥꯏꯁꯟꯕꯤꯔꯁꯨ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯒ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯇ꯭ꯔꯥꯏ ꯇꯧꯔꯒꯗꯤ ꯌꯦꯡꯕꯤꯌꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯥꯞꯄꯤꯁꯤꯅ ꯐꯗꯤꯒꯣꯝꯅꯦ ꯐꯗꯤꯒꯣꯝ ꯀꯩꯀꯩ ꯂꯣꯏ ꯃꯅꯝ ꯅꯨꯡꯁꯤꯕ ꯍꯥꯞꯄꯤꯈ꯭ꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯦꯁꯤꯄꯤ ꯂꯣꯏꯁꯤꯜꯂꯛꯑꯦ ꯄ꯭ꯂꯦꯇꯤꯡ ꯇꯧꯖꯔꯛꯑꯒꯦ ꯃꯌꯥꯝ ꯊꯣꯡꯕ ꯂꯣꯏꯁꯤꯜꯂꯛꯑꯕꯅꯤꯅ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯕꯇꯔ ꯆꯤꯀꯟꯁꯦ ꯆꯥꯛꯀꯁꯨ ꯑꯗꯨꯝ ꯍꯥꯎꯔꯦ ꯆꯄꯥꯇꯤ ꯅꯥꯟ ꯔꯨꯃꯥꯂꯤ ꯔꯣꯇꯤ ꯍꯥꯏꯗꯤ ꯇꯟ ꯃꯈꯜ ꯃꯈꯜ ꯂꯩꯕꯁꯤꯡꯗꯣ ꯑꯗꯨꯒ ꯆꯥꯔꯗꯤ ꯑꯣ ꯑꯗꯨꯅ ꯑꯃꯨꯛ ꯍꯦꯟꯅ ꯍꯥꯎꯔꯦ ꯑꯗꯨꯒ ꯆꯥꯛꯀꯁꯨ ꯑꯗꯨꯝ ꯍꯥꯎꯋꯤꯀꯣ ꯑꯗꯨꯒ ꯇꯟꯒꯅꯗꯤ ꯍꯦꯟꯅ ꯆꯥꯅꯩꯌꯦ ꯁꯤꯒꯤꯁꯦ ꯑꯗꯣ ꯑꯃꯨꯛꯇꯪ ꯇ꯭ꯔꯥꯏ ꯇꯧꯔ ꯌꯦꯡꯊꯣꯛꯁꯤ ꯌꯨꯝꯒꯤ ꯃꯤꯅ ꯋꯥꯎ ꯌꯥꯝ ꯍꯥꯎꯋꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯣꯡꯉꯣ ꯍꯥꯏꯔꯛꯀꯗꯣꯏꯅꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯣꯡꯕ ꯇꯟꯕꯩꯗꯤ ꯑꯃꯨꯛ ꯀꯣ ꯀꯣꯏꯊꯣꯛꯑꯦ ꯀꯥꯏꯅ ꯈꯟꯕꯤꯒꯅꯨ ꯑꯗꯨꯒ ꯍꯥꯎꯕꯒꯤ ꯆꯥꯡꯁꯤꯗꯤ ꯃꯌꯥꯝ ꯂꯣꯏꯔꯦ ꯑꯃꯨꯛꯇꯪ ꯇ꯭ꯔꯥꯏ ꯇꯧꯔ ꯌꯦꯡꯊꯣꯛꯁꯤ ꯑꯗꯣ ꯑꯩ ꯆꯥꯔ ꯇ꯭ꯔꯥꯏ ꯇꯧꯖꯔꯛꯀꯦ ꯑꯩ ꯆꯥꯔ ꯇ꯭ꯔꯥꯏ ꯇꯧꯔꯛꯀꯦ ꯐꯖꯅ ꯍꯥꯎꯔꯦ ꯑꯩꯅ ꯊꯣꯡꯉꯒ ꯑꯩꯅ ꯊꯥꯒꯠꯆꯔꯦ ꯍꯥꯎꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯗꯤ ꯆꯥꯛꯁꯦ ꯑꯩ ꯂꯣꯏꯅ ꯆꯥꯒꯦꯅꯗꯤ ꯈꯟꯕꯅꯦ ꯑꯗꯨꯕꯨ ꯀꯦꯃꯦꯔꯥ ꯃꯃꯥꯡꯁꯤꯗ ꯑꯩ ꯃꯃꯥꯡ ꯑꯃꯨꯛꯐꯥꯎ ꯆꯥꯗꯕꯅꯤꯅꯀꯣ ꯅꯨꯡꯉꯥꯏꯇꯦ ꯍꯩꯅꯗꯦ ꯆꯥꯛꯁꯦ ꯆꯪꯉꯣ ꯌꯥꯗꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯋꯦ ꯑꯗꯨꯗꯨꯅ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛ ꯌꯦꯡꯕꯤꯕꯒꯤ ꯃꯌꯥꯝꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯊꯪ ꯚꯤꯗꯤꯑꯣ ꯑꯅꯧ ꯑꯅꯧꯕ ꯀꯌꯥꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣꯗꯁꯨ ꯑꯗꯨꯝ ꯌꯦꯡꯕ ꯂꯥꯛꯄꯤꯌꯣ ꯑꯅꯧꯕ ꯌꯦꯡꯕꯤꯕꯁꯤꯡꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ